Lengchen Bekshi Mayam, Mangang Pakang Taram Nokchari, Nasi Muk Mayam Gidamakta, Anobo Film Puduna Lakchari, Nasi Pujarak Liva Film Masi Mamingdi, Wazir. Film Masi Ahan Basinda, Lalhoba Singh, Tenganaba Ladiva, Akanaba Squad ki officer Oriba, Danis, Ruhana Covid Dancer Amaga, Luhong Navagidamakta engagement of Walaklami. Nasina, Makoi any Ahan Batenaba Namit Ojarabusu, Makoi Anidi, Amana Mada Koitaza Habado Oiki, Ahalaman, Sagainata Yasinaduna, Makoi any Luhongki. Luhong Lava Matunda, Makoi Anigi Nungshinabasu, Asumasum Hengalaki, Matangi Matungina, Makoi Anigi Nuri Kobi, Matanapi Masu Pangjaki, Matanapina Punkak Charapa Matam Aduda, Ruhana Su, Mahaki Pamzava, dance ki performance Kayama, Utpahoraki. Ruhana ki performance Aduda, Chatok Charaba, Mapa Amadi, Macha Anina, Ruhana ki performance, Koidana Yengli, Danis Amadi Ruhana, Makoi Apikpa Imungadu, Harau Nungavatana Tanba Habado Oiri, Harau Nungavatana Talaba Imungasida, Nurina, Makoi Punsida Amukasu, Harau Nungava Kayama Habli. Nongma, Ruhana ki performance sa pamatamda, Ruhana ki payal tatkre haduna, sem na nabagidamakta, Dukana magimamangda, Gari Khamduna Lerami, Ruhana na Mahaki payal sem na nab Dukana mada changkringeda, Danis Amadi Nuridi, Karmanung the Famduna Lehawi. Tanja Sida, Lambida Lakpa Gari Magimanunda, Maming Leraba Lalhova, Ramis Haribanupadu, Danis na Urami, Matang Sida Danis, officer Obigi, Mahaki Mato Pangtoli, Mahaka Tabak Dominaba, Sartas the Call Toduna, cannot place the Ramis Hariba Lalhova do Lade, Ramiski Garida, Mahana, Tung Inaduna Chatli, Magi Mafamashida, backup Karatuna Tara O Harami. Asomdana Danis Leram Drehaduna, Ruhana na call Hanjan Torami, Adubu Pau di Pauno Kidre. Danis na, Ramiski Matung Inaduna Lakpada, Konarama Lashilakumatundadi, Makoibu Lakpa Ngaiduna Leramba. Ramesh Amadi, Mahaki Partina, Daneski Garida, no make Silaki, Danesu, Machanapi the Pakto Haidun Harami, Adubu, Nurigi Sit Beladu Lotopa Yadre Hadun Hari, Nuri Nayamna Kijana, Ma Kijare, Mapa the Mabu can be you Haduna, Kana Kaplagli. Danesu, Ramesta no may Handuna Kapki, Adua, Nurigi Sit Beladu Lotoketoromi, Adubu, Ramesta no make Kapsilakumatamda, Danista Palami, Danis, Amuk Handuna, Ramesta no make Kapsinki, Handa Amuti Ramesh Amadi, Mahaki Party, Mapamadu Hadokuna Chenkre. Mashi Matunda Danisna, Nuri, Nankashuto Dabra Hajuna, Mamai on Toropumatamdadi, Nuri di Nomai Panduna Lerame. Mikup Asina, Daniski Punsida, Quaidigi Akiba Mikup Habado Oiki. Danis, Lengbala Pangamdana, Machagi Oiriba Sakpamazuda, Yamna Kijana Yeng Duna Lerami. Nuri Lakidabagi Pau Tabamatamda, Ruhanadi, Angabiga Chapmanakre, Nuri Lakidaba Asigi the Makta, Ruhana na Danista Sauri, Danispu, Mahaki Manaktagi in Torakli. Danis, Ningamdana, Tawayao Draba Machagi Haksangadu, Sangduna Lady. Haunabi Matungina, Imung Manung, Marimata Kangna Chanaba Singapunduna, Nuri Aroiba Mato Mangam Pangtokli, Dennis, Machagi Ashiba Haksang, Pinning the Lairon Chananaba Piki. Ningam Draba Danisna, Mahaki no Pigi Maikedi Yanglai, Ruhanana, Angawbigumna, Machakaina Vagi Oiriba Fibam, Ruhanagi Mamita Tariba, Danis Punung Shidaba, Danis the Warawagi Mami Aduna, Daniski Tamoi di Kaiki. Awabada, Awaba Hapa Habado Oikre, Mahaki Nupida, Yengam Duna, Mamai Luktaduna Dennis Lady. Danis, Mahaki Machanapigi Mongfamda, Tamoy Vena Kapanatana, Upai Kareshu Lakidre, Ruhana di Angawbigumna Domina Lakre, Dennis the Gitamna Tamna Laktorakli, Dennis the Wa Amapawa Haikidre, Makwe any Wari Chanarakta Kushilakle. Asumasum, Lapnarakpasina, Matamamada Nushina Leminaramba, Dennis Amadi Ruhana, Nasidi Imung Amada Punna Leminabangam Davadagi, Dennis, Mahaki Mamanava, Sartas Kimim de Lerami, Sartasna, Danis Putum Tanaba Haiduna, Tumnanava Guli Mayama Pijarami. Tanja Sida Daniska Tabak Dominaba, SP na Sartas the call Dorotun Har E, Ramesh Amadi, Mahaki Party Lefam Kange, Makoy location at Tara Age, Chananaba Shem Saro, Adubu, Ramesh Kimaram Dadi, Danista Kenta Kangano. Sartas na Har E, Tumnanaba Guli Pijakre, Hayang Pabu Mahami Kaptorak Laroy, SP Har E, Fariadu Edadi, Denista Kemta Hiragumsi, Tabak Loraba Matunda, Denista in Hirasi, Mahanga Sauri Bani Haduna, Angamarai Kangaba Tabak Toroktanaba. Adubu SP Amadi, Sartas Makwe Nina Sanari Bawaredu, Dennis Nadi Tarami. Matangi Sinda, Akanba Planning Galunana, Special Commando Mayamama, Ramesh Amadi, Mahaki Partina Ladiba Mafamaduda Laklami, Amukta da Manung the Ladiba Mio Kudimak Hananaba Aduga, Ramesh Puna Hingna Pananaba, Command Center de order directly. Order Matungina Commando Mayamsu, Ramishna Ladiba building Aduda, Section at Junction Bahokre, Adubu Tanja Sida Danisti, Makuta Nomayama Paiduna, building Adu Tamna Lakli. Danisna, Lambi Matida Leramba, Karamagi Tau Tinkida, Make Chusinduna, Karadu Makol Yam Hona Pokai Halami. Karadu Pokai Bagi Makol Taba Matamda, building Manunda Leriba, Lalhova Singaduna, Mapana Tonaraki, Mapana Toropa, Lalhova Kudimak, Denisna, Mayok Naduna, Amamam Doina no make Captain Hatley, Machakaina Bagi Mayana, Denis, Tumna Bagi Guli Dugi Mayai Pan Kidre, Sigani Changani Haba Power Ki Kidre, Kemta Kanta Kidre.
ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯅꯅꯕ ꯑꯀꯪꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯂꯤ꯫ ꯗꯦꯅꯤꯁꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯃꯦꯁꯇꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯗꯦꯅꯤꯁꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯗꯇꯒꯤ ꯃꯈꯥꯗ ꯆꯣꯡꯊꯔꯛꯈꯤ ꯑꯗꯨꯒ ꯔꯥꯃꯦꯁꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯃꯦꯁꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯔꯥꯃꯦꯁ ꯍꯦꯛ ꯎꯕꯃꯛꯇꯗ ꯗꯦꯅꯤꯁꯅ ꯀꯥꯔ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯔꯥꯃꯦꯁ ꯃꯥꯒꯤ ꯒꯥꯔꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯔꯥꯃꯦꯁ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯗꯦꯅꯤꯁꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯗꯦꯅꯤꯁꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯔꯥꯃꯦꯁꯇ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎ ꯍꯥꯏꯅ꯫ ꯔꯥꯃꯦꯁꯁꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯗꯦꯅꯤꯁꯇ ꯀꯤꯖꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯗꯦꯅꯤꯁꯅ ꯔꯥꯃꯦꯁꯀꯤ ꯃꯁꯥꯗ ꯃꯥꯒꯤ ꯅꯣꯡꯃꯩꯗ ꯌꯥꯎꯔꯤꯕ ꯃꯔꯨ ꯈꯨꯗꯤꯡꯃꯛ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯦꯅꯤꯁꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯗ ꯑꯦꯁꯄꯤꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅ ꯅꯈꯣꯏꯅ ꯔꯥꯃꯦꯁ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯔꯥꯃꯦꯁ ꯍꯤꯡꯅ ꯐꯥꯎ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯤ꯫ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯗꯦꯅꯤꯁꯄꯨ ꯀꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯔꯥꯃꯦꯁꯄꯨ ꯍꯤꯡꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯥꯃꯦꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯀꯟꯖꯅꯕ ꯈꯨꯠ ꯍꯟꯕ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯥꯏꯕ ꯑꯁꯤꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯀꯅꯥꯗ ꯄꯥꯜꯂꯨꯒꯅꯤ ꯍꯥꯏꯕ ꯄꯂꯦꯞꯐꯝ ꯂꯩꯇꯦ꯫ ꯑꯦꯁꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅꯗꯤ ꯗꯦꯅꯤꯁ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯅ ꯐꯥꯔꯕ ꯔꯥꯃꯦꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ? ꯁꯤꯑꯣꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯁꯀꯤ ꯃꯆꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯑꯦꯁꯄꯤꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯁꯇꯣ ꯃꯦꯗꯤꯀꯦꯜ ꯂꯤꯞꯇ ꯊꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯁꯄꯦꯟ ꯇꯧꯒꯦꯔꯥ ꯑꯃ ꯈꯨꯗꯛꯇ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯔꯥꯃꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯗꯦꯜꯂꯤꯗ ꯑꯆꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯟꯅ ꯐꯪꯈ꯭ꯔꯕꯅꯤ꯫ ꯂꯥꯜꯍꯧꯕ ꯑꯗꯨꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯃꯤꯁꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯍꯜꯂꯕꯅꯤꯅ ꯀꯅꯥꯅꯣ ꯑꯃꯅꯗꯤ ꯗꯥꯏꯇ ꯂꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯃꯆꯥꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯀꯟꯕ ꯃꯔꯛ ꯑꯁꯤꯗ ꯗꯦꯅꯤꯁ ꯃꯆꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯗꯦꯅꯤꯁ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯃꯊꯧ ꯂꯣꯏꯔꯦ꯫ ꯃꯆꯥꯒꯤꯁꯨ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯨꯔꯤꯅ ꯃꯉꯣꯟꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯀꯟꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯗꯦꯅꯤꯁ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯅꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯃ ꯍꯣꯔꯣꯟ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯗꯦꯅꯤꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯠꯁꯨ ꯌꯥꯝꯅ ꯉꯥꯟꯅ ꯊꯥꯟꯖꯤꯜꯂꯛꯈꯤ꯫ ꯗꯦꯅꯤꯁ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯩ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯗꯦꯅꯤꯁ ꯀꯥꯔ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯅꯤꯡꯉꯝꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯦꯅꯤꯁꯅ ꯃꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯀꯥꯔ ꯑꯗꯨꯗꯒꯤ ꯋꯥꯂꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯋꯥꯂꯦꯠ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯑꯥꯏ ꯀꯥꯔꯗ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯂꯦꯠꯀꯤ ꯃꯄꯨ ꯑꯗꯨꯗ ꯋꯥꯂꯦꯠ ꯑꯗꯨ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯝꯃꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯂꯦꯠ ꯑꯁꯤ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯄꯝꯃꯤꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯄꯟꯗꯤꯠꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯗꯦꯅꯤꯁ ꯏꯉꯛ ꯉꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯀꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯟꯗꯤꯠ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯂꯤꯂꯥ ꯑꯃꯗꯤ ꯁꯇ꯭ꯔꯪ ꯀꯝꯗꯧꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯟꯗꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯇ꯭ꯔꯪꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯒ꯭ꯔꯥꯟ ꯃꯥꯁꯇꯔ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯟꯗꯤꯠ ꯃꯈꯣꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯨꯏꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯄꯟꯗꯤꯠꯅ ꯗꯦꯅꯤꯁꯇꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯂꯧꯔꯒ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯗꯦꯅꯤꯁꯇ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥ ꯃꯃꯥꯡ ꯆꯍꯤꯗ ꯁ꯭ꯇꯦꯌꯔꯀꯦꯁ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯟꯗꯤꯠꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯨꯔꯤꯒꯤ ꯄꯥꯎ ꯇꯥꯕ ꯀꯨꯏꯗ꯭ꯔꯤ꯫ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯅꯨꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯅꯪ ꯅꯨꯔꯤꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯔꯥꯡ ꯗꯦꯅꯤꯁꯅ ꯃꯣꯡꯐꯝꯗ ꯁꯤꯖꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯂꯥꯛꯂꯝꯕ ꯀꯥꯔ ꯑꯗꯨ ꯄꯟꯗꯤꯠꯀꯤ ꯒꯥꯔꯤꯅꯤ ꯄꯟꯗꯤꯠꯅ ꯂꯥꯛꯂꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯗꯦꯅꯤꯁꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯨꯔꯤꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯄꯟꯗꯤꯠꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯔꯨꯍꯥꯅꯥꯅ ꯅꯨꯔꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯏꯕꯥꯅꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯀꯥꯈꯤꯕꯗꯣ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯅꯨꯔꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯤꯒꯤ ꯕꯕꯥꯗꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯍꯩꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯁꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯇꯝꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯟꯗꯤꯠꯅ ꯃꯆꯥꯅꯨꯄꯤ ꯅꯨꯔꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯟꯗꯤꯠꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯅꯨꯔꯤꯒ ꯄꯨꯟꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕꯗꯤ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯁꯇ꯭ꯔꯪ ꯁꯥꯟꯅꯃꯤꯟꯅꯁꯤ꯫
ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥꯒ ꯁꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯗꯥꯅꯦꯁ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯇꯅ ꯗꯦꯅꯤꯁꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯗꯨ ꯗꯥꯅꯦꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯄꯟꯗꯤꯠꯀꯤ ꯃꯥꯏꯊꯣꯡꯗꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯄꯟꯗꯤꯠꯀꯤ ꯋꯥꯔꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯄꯟꯗꯤꯠꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯣꯠꯂꯤꯕ? ꯗꯦꯅꯤꯁꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯨꯔꯤꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯖꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯑꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯟꯗꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯇ꯭ꯔꯪ ꯁꯥꯟꯅꯃꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯍꯩꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯔꯝꯃꯤ꯫ ꯄꯟꯗꯤꯠꯅ ꯗꯦꯅꯤꯁꯄꯨꯁꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯍꯩꯅꯅꯕ ꯈꯔ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯗꯦꯅꯤꯁꯁꯨ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯄꯟꯗꯤꯠꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯗꯦꯅꯤꯁ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯄꯟꯗꯤꯠꯄꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯗꯦꯅꯤꯁꯄꯨ ꯄꯟꯗꯤꯠꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕꯒꯤ ꯑꯀꯨꯞꯄ ꯅꯤꯌꯣꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯗꯦꯅꯤꯁꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯃꯤ ꯈꯔꯗꯤ ꯀꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯗꯦꯅꯤꯁ ꯑꯃꯗꯤ ꯄꯟꯗꯤꯠ ꯁꯇ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯄꯟꯗꯤꯠꯅ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯨꯔꯤ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯈꯨꯠꯅ ꯍꯥꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ? ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯄ ꯐꯪꯉꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯒꯅꯤ?" ꯗꯦꯅꯤꯁꯅ ꯏꯉꯛ-ꯉꯛꯅ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯤꯅꯥꯗꯤ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ?" ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯨꯔꯦꯁꯤꯅ ꯍꯥꯠꯈꯤꯕꯅꯤ." ꯗꯦꯅꯤꯁꯀꯤ ꯏꯉꯛ-ꯉꯛꯄ ꯃꯇꯧ ꯑꯁꯤꯗ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥ ꯀꯨꯔꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯨꯍꯤꯕꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯇꯝꯕꯒꯤ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯤ ꯃꯤꯅꯤꯁꯇꯔ ꯀꯨꯔꯦꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ." ꯄꯟꯗꯤꯠꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯡꯃꯗꯤ ꯀꯨꯔꯦꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯣꯜ ꯇꯧꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯦ, ꯁ꯭ꯇꯦꯌꯔꯀꯦꯁꯇꯒꯤ ꯑꯣꯟꯊꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯨꯔꯦꯁꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯀꯨꯔꯦꯁꯤꯅꯗꯤ ꯅꯤꯅꯥ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯑꯣꯟꯊꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯂꯤ." ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ, "ꯀꯨꯔꯦꯁꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯨꯔꯦꯁꯤꯅ ꯍꯥꯠꯄꯅꯤ, ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯨꯔꯦꯁꯤꯒꯤ ꯃꯃꯤꯠꯇꯣ ꯑꯩ ꯈꯛꯇꯅ ꯎꯍꯧꯏ, ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨ ꯑꯩꯅ ꯎꯈꯤ." ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯅ ꯁꯔꯇꯥꯁꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯔꯦꯁꯤꯒꯤ ꯃꯔꯝꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯨꯔꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯀꯥꯁꯃꯤꯔꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯀꯨꯔꯦꯁꯤꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯀꯟꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯍꯤꯡꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯨꯔꯦꯁꯤꯕꯨ ꯁꯛꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯑꯃꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯁꯨ ꯀꯨꯔꯦꯁꯤꯅ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯞꯅꯇꯒꯤ ꯆꯍꯤ 9ꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯔꯦꯁꯤ ꯃꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ, "ꯀꯨꯔꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯨꯍꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯕꯒꯦ?" ꯁꯔꯇꯥꯁꯅ ꯍꯥꯏꯔꯛꯏ, "ꯄꯟꯗꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥꯅ ꯔꯨꯍꯤꯕꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯇꯝꯕꯤꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 2 ꯁꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯅꯤꯅꯥ ꯁꯤꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯔꯦꯁꯤꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ 4ꯅ ꯃꯃꯤꯠꯅ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤꯁꯅ ꯅꯤꯅꯥꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ, "ꯔꯨꯍꯤꯅꯗꯤ ꯀꯔꯤ ꯎꯍꯧꯏ ꯍꯥꯏꯒꯦ?" ꯁꯔꯇꯥꯁꯅ ꯍꯥꯏꯔꯛꯏ, "ꯔꯨꯍꯤꯗꯤ ꯀꯩꯝꯇ ꯎꯍꯧꯗꯦ ꯍꯥꯏ, ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯈꯤ." ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯗꯦꯅꯤꯁꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯀꯨꯔꯦꯁꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯔꯦꯁꯤ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ DGP ꯑꯃꯗꯤ ADGP ꯀꯨꯔꯦꯁꯤꯒꯤ ꯀꯥꯗ ꯀꯨꯔꯦꯁꯤꯒ ꯎꯅꯕ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯤꯁꯄꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯗꯦꯅꯤꯁ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ DGP ꯑꯃꯗꯤ ADGP ꯀꯨꯔꯦꯁꯤꯒꯤ ꯃꯅꯥꯛꯇ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯔꯦꯁꯤꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯗꯦꯅꯤꯁ, ꯅꯪꯕꯨ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯍꯟꯅꯅꯕ DGPꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯠꯈꯤꯕ ꯔꯃꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯈꯤꯕꯗꯣ." ꯗꯦꯅꯤꯁꯇꯤ ꯀꯨꯔꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯛ-ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯔꯦꯁꯤꯅ ꯑꯃꯨꯛ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯦꯅꯤꯁ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯪꯉꯛꯑꯣ." ꯑꯗꯨꯕꯨ ꯗꯦꯅꯤꯁꯀ ꯐꯝꯃꯤꯟꯅꯔꯤꯕ DGP ꯑꯃꯗꯤ ADGPꯗꯤ ꯀꯨꯔꯦꯁꯤꯗ ꯃꯃꯥꯏꯅ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯗꯦꯅꯤꯁꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯤ ꯑꯀꯤꯕ ꯂꯩꯇꯅ ꯍꯪꯂꯛꯏ, "ꯅꯤꯅꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯈꯤꯕꯅꯣ?" ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯨꯔꯦꯁꯤꯅ DGPꯗ ꯍꯪꯂꯛꯏ, "ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯂꯣꯖ ꯇꯧꯗ꯭ꯔꯤꯕꯔꯥ?" DGPꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯀ꯭ꯂꯣꯖ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯔꯦꯁꯤꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯟꯗꯤꯠ ꯀꯥꯁꯃꯤꯔꯗ ꯂꯩꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯅꯤ꯫
ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯄꯟꯗꯤꯠꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛꯁꯨ ꯀꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗꯅ ꯄꯟꯗꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯕꯨ ꯉꯥꯎꯔꯣꯏꯗꯕ ꯃꯤ ꯀꯅꯥ ꯂꯩꯕꯒꯦ? ꯑꯗꯣ ꯗꯦꯅꯤꯁ, ꯅꯪꯗꯤ ꯄꯟꯗꯤꯠꯀꯤ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯎꯕꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯅꯪꯁꯨ ꯉꯥꯎꯔꯛꯇꯅꯕ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯗꯦꯅꯤꯁꯁꯨ ꯀꯨꯏꯅ ꯂꯩꯊꯕꯗ ꯀꯥꯟꯅꯔꯣꯏ ꯈꯪꯂꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯀꯨꯔꯦꯁꯤꯒ ꯍꯦꯟꯁꯦꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯒꯤ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯅꯪ ꯀꯥꯁꯃꯤꯔꯗ ꯂꯩꯔꯤꯉꯩꯗ ꯀꯥꯁꯃꯤꯔ ꯁꯣꯜ ꯁꯥꯔꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯒꯠꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯐꯤ ꯁꯥꯗꯨꯅ ꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯃꯈꯨꯠ ꯅꯠꯇꯦ꯫ ꯀꯨꯔꯦꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯪꯂꯕꯒꯨꯝꯅ ꯑꯩ ꯇꯦꯅꯤꯁ ꯁꯥꯟꯅꯩ ꯑꯗꯨꯅꯅꯤ꯫ ꯀꯨꯔꯦꯁꯤꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯤꯡ ꯂꯤꯠꯇ꯭ꯔꯕ ꯄꯥꯎꯈꯨꯝ ꯂꯩꯕ ꯃꯑꯣꯡ ꯑꯁꯤꯗ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯀꯨꯔꯦꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯗꯦꯅꯤꯁꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ DGP ꯑꯃꯁꯨꯡ ADGPꯅ ꯗꯦꯅꯤꯁꯇ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯪꯅ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯕ ꯌꯥꯕ꯭ꯔꯥ? ꯃꯊꯪꯗ ꯑꯃꯨꯛ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯖꯦꯜꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯏꯊꯤꯔꯕ ꯗꯦꯅꯤꯁ ꯔꯨꯍꯥꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯍꯥꯅꯥꯁꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯗꯦꯅꯤꯁ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯉꯝꯗ꯭ꯔꯤ, ꯂꯥꯞꯅ ꯌꯦꯡꯕ ꯅꯠꯇꯅ꯫ ꯗꯦꯅꯤꯁ ꯎꯕ ꯈꯨꯗꯤꯡꯒꯤꯗꯤ ꯔꯨꯍꯥꯅꯥꯗꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯅꯨꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯤ, ꯗꯦꯅꯤꯁꯄꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯗꯦꯅꯤꯁꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯍꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯀꯉꯥꯎꯅꯗꯨꯅ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯇ꯭ꯔꯪ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯟꯗꯤꯠ ꯑꯃꯗꯤ ꯗꯦꯅꯤꯁ ꯇꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯇ꯭ꯔꯪ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯁꯥꯟꯅ ꯁꯥꯟꯅꯅ ꯗꯦꯅꯤꯁꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯔꯨꯍꯥꯅꯥꯒꯤꯗꯃꯛꯇ ꯑꯩꯅ ꯗꯥꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ, ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯄꯥꯈꯤ꯫ ꯗꯦꯅꯤꯁꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯖꯥꯗꯨ ꯑꯃ ꯇꯧꯗꯨꯅ ꯅꯪꯒꯤ ꯔꯨꯍꯥꯅꯥꯕꯨ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯍꯜꯂꯛꯑꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤꯗ ꯗꯦꯅꯤꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ, ꯒꯦꯝ ꯑꯁꯤ ꯑꯩꯅ ꯀꯥꯖꯕ ꯇꯥꯔꯕꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯛꯈꯤꯕꯗꯤ ꯅꯪ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯦꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯀꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯔꯦꯅꯦ꯫ ꯄꯟꯗꯤꯠꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯏꯊꯤꯖꯔꯕꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯁꯨ ꯌꯥꯔꯤ꯫ ꯃꯤꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯥꯏꯊꯤꯖꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯟꯗꯤꯠ ꯔꯨꯍꯥꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯗꯤꯠꯅ ꯔꯨꯍꯥꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯤꯂꯥ ꯑꯃ ꯏꯔꯝꯃꯤ꯫ ꯂꯤꯂꯥ ꯑꯁꯤꯗ ꯅꯨꯔꯤꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯝꯕꯅꯤ꯫ ꯔꯨꯍꯥꯅꯥ, ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯗꯨꯅ ꯂꯤꯂꯥꯗ ꯌꯥꯎꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯗꯥꯟꯁ ꯈꯔ ꯇꯝꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯝꯕꯤꯕ ꯊꯣꯛꯂꯕꯗꯤ ꯅꯨꯔꯤ ꯑꯃꯗꯤ ꯅꯤꯅꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯔꯥꯎꯖꯒꯅꯤ꯫ ꯔꯨꯍꯥꯅꯥ ꯍꯧꯖꯤꯛꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ, ꯃꯗꯨ ꯉꯝꯖꯔꯔꯣꯏ꯫ ꯔꯨꯍꯥꯅꯥ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯗꯥꯟꯁ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯤꯡꯂꯕꯁꯨ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯔꯤ꯫ ꯔꯨꯍꯥꯅꯥꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯀꯞꯇꯨꯅꯇ ꯂꯩꯔꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯔꯨꯍꯥꯅꯥ, ꯃꯐꯝ ꯑꯁꯤꯗ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯅꯤ ꯂꯩꯔꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯆꯥ ꯍꯤꯡꯅ ꯑꯁꯤꯕꯒ ꯃꯥꯟꯅꯅ ꯂꯩꯈꯤꯗꯨꯅ ꯃꯃꯤꯠꯇ ꯎꯅ ꯃꯆꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯋꯥꯖꯔꯤ, ꯃꯇꯝ ꯄꯨꯝꯕꯗ ꯀꯞꯇꯨꯅꯇ ꯂꯩꯔꯤ꯫ ꯔꯨꯍꯥꯅꯥ, ꯅꯪ ꯑꯃꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯗꯗꯤ ꯐꯪꯍꯟꯒꯨꯝꯁꯤ꯫ ꯔꯨꯍꯥꯅꯥ, ꯅꯪꯒꯤ ꯏꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯍꯟꯈꯤꯁꯤ꯫ ꯔꯨꯍꯥꯅꯥ ꯄꯟꯗꯤꯠꯀꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯟꯊꯔꯨꯔꯒ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯗꯥꯟꯁ ꯇꯝꯕꯤꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯨꯔꯦꯁꯤꯒꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗ ꯗꯦꯅꯤꯁ ꯂꯥꯛꯇꯨꯅ ꯔꯨꯍꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯤꯅꯥꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯅꯤꯅꯥꯅ ꯍꯥꯏꯔꯝꯕꯗ ꯅꯪꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯔꯨꯍꯤꯗꯤ ꯌꯥꯝꯅ ꯀꯤꯖꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯪꯂꯛꯏ, ꯅꯤꯅꯥ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯨꯍꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯐꯨꯡꯒꯠꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯐꯝꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯔꯨꯍꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯨꯍꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯗ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯨꯍꯤ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯗꯥꯟꯁ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯔꯨꯍꯥꯅꯥꯒꯤ ꯗꯥꯟꯁ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯔꯨꯍꯥꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯨꯍꯥꯅꯥꯁꯨ ꯗꯦꯅꯤꯁ ꯎꯔꯛꯄ ꯃꯇꯝꯗ ꯗꯥꯟꯁ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯟꯗꯤꯠꯅ ꯔꯨꯍꯥꯅꯥꯒꯤ ꯂꯝꯕꯤ ꯊꯠꯂꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯔꯨꯍꯥꯅꯥꯗ ꯍꯥꯏꯔꯛꯏ,
ꯅꯨꯔꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯗꯦꯅꯤꯁꯇ ꯃꯔꯥꯜ ꯁꯤꯔꯤ, ꯗꯦꯅꯤꯁꯅꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯥꯜ ꯁꯤꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯩꯅ ꯅꯣꯡꯃ ꯅꯨꯔꯤꯒꯤ ꯃꯪꯐꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯗꯦꯅꯤꯁ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯃꯈꯧꯔꯤꯗ ꯅꯝꯗꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯨꯍꯥꯅꯥꯗꯤ ꯗꯦꯅꯤꯁꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯃꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯀꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯗꯦꯅꯤꯁꯇ ꯌꯦꯡꯂꯛꯏ꯫ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯅꯤꯁꯅ ꯃꯍꯥꯛꯅ ꯈꯜꯂꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯗꯦꯅꯤꯁ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯔꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯀꯅꯥꯗ ꯑꯃꯨꯛ ꯃꯔꯥꯜ ꯁꯤꯒꯗꯧꯔꯤ? ꯄꯟꯗꯤꯠꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯈꯤꯕ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯃꯛꯁꯨ ꯀꯛꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯄꯟꯗꯤꯠꯅ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯅꯥꯅ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯃꯤꯟꯅꯒꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯄꯟꯗꯤꯠꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯔꯨꯍꯥꯅꯥ, ꯑꯩꯅ ꯗꯦꯅꯤꯁ ꯅꯈꯣꯏ ꯑꯅꯤ ꯅꯨꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯂꯛꯆꯈꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯅꯐꯝ, ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯃꯤꯟꯅꯒꯗꯕ ꯅꯈꯣꯏ ꯑꯅꯤ ꯁꯨꯔꯤ, ꯑꯃꯒꯤ ꯑꯋꯥꯕ ꯑꯃꯅ ꯊꯦꯝꯕꯤꯅꯕ ꯂꯩꯔꯤ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯑꯥꯔꯊ ꯔꯨꯍꯥꯅꯥꯁꯨ ꯈꯪꯂꯛꯂꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯠꯇꯦ ꯅꯨꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯂꯤꯕꯁꯦ꯫ ꯀꯅꯥꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯗꯦꯅꯤꯁꯁꯨ ꯃꯁꯥ ꯀꯥꯏꯅꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕ ꯈꯥꯡꯂꯤ ꯍꯥꯏꯕꯁꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯨꯍꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯔꯦꯁꯤ ꯆꯪꯂꯛꯏ, ꯑꯗꯨꯒ ꯔꯨꯍꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯌꯦꯡꯂꯒ ꯈꯨꯗꯥꯡ ꯇꯥꯈꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯨꯍꯤꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯔꯦꯁꯤꯅ ꯗꯦꯅꯤꯁꯀꯤ ꯐꯣꯇꯣ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯁꯤ ꯅꯪꯒ ꯎꯅꯕ ꯂꯥꯛꯂꯝꯕ꯭ꯔꯥ? ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯍꯪꯂꯛꯏ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤꯕ? ꯔꯨꯍꯤꯗꯤ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ, ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯈꯨꯝꯂꯛꯏ꯫ ꯀꯨꯔꯦꯁꯤꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯃꯨꯛ ꯎꯅꯔꯝꯃꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯜꯂꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯅ ꯖꯤꯝꯗ ꯂꯩꯔꯤꯉꯩꯗ ꯁꯔꯇꯥꯖ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯍꯅꯨꯕ ꯄꯟꯗꯤꯠ ꯍꯥꯏꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯀꯦꯁ ꯀ꯭ꯂꯣꯖ ꯇꯧꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ DCPꯒꯤ ꯑꯣꯐꯤꯁꯇ ꯏꯔꯥꯡ ꯇꯧꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯁꯨ DCPꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ DCP ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯅꯤꯁ ꯂꯥꯛꯄꯗ DCP ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯦꯅꯤꯁ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯣ, ꯃꯆꯥꯅꯨꯄꯤꯗꯨ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤꯕꯅꯤ, ꯃꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ꯫ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ, ꯁꯨꯞꯅꯒꯤ ꯁꯤꯔꯤ 19 ꯂꯩꯕ ꯃꯐꯝꯅꯤ, ꯑꯋꯥꯡꯕꯁꯨ ꯁꯨꯞꯅꯇꯒꯤ ꯏꯟꯆꯤ 139 ꯈꯛꯇꯅꯤ꯫ ꯅꯤꯅꯥꯅ ꯑꯣꯟꯊꯔꯛꯂꯤꯕ ꯁꯤꯔꯤ ꯑꯗꯨ ꯀꯔꯤꯁꯨ ꯋꯥꯡꯕ ꯃꯐꯝ ꯅꯠꯇꯦ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯔꯤꯄꯣꯔꯠꯇꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯜꯂꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯦꯁ ꯑꯁꯤꯗ ꯂꯩꯈꯤꯕ ꯆꯌꯦꯠꯅꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ DCP ꯑꯗꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯄꯟꯗꯤꯠ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯂꯩꯕꯔꯥ? ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯨꯐ ꯂꯩꯇꯕ ꯋꯥ ꯍꯥꯏꯒꯅꯨ, ꯃꯁꯤ ꯅꯪꯒꯤ ꯁꯇ꯭ꯔꯪꯒꯨꯝꯕ ꯒꯦꯝ ꯅꯠꯇꯦ꯫ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯤ, ꯁꯇ꯭ꯔꯪ ꯑꯣꯏꯔꯝꯃꯕꯗꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯕ ꯌꯥꯔꯝꯃꯣꯏ꯫ DCPꯅ ꯍꯥꯏꯔꯛꯏ, ꯗꯦꯅꯤꯁ, ꯄꯟꯗꯤꯠꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯃꯅꯤ꯫ ꯗꯦꯅꯤꯁꯁꯨ ꯈꯪꯂꯦ DCPꯗꯒꯤꯅ DGP ꯐꯥꯎꯕꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯀꯨꯔꯦꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯗꯦꯅꯤꯁꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯟꯗꯤꯠꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯥꯏꯊꯤꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯟꯗꯤꯠ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯏꯁꯣꯔꯗ ꯊꯃꯣꯏ ꯀꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯀꯨꯔꯦꯁꯤꯅ ꯏꯁꯀꯣꯠꯀ ꯂꯣꯏꯅꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯤꯕ ꯆꯪꯕ ꯀꯤꯗꯅ ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯗꯨ ꯈꯥꯝꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯊꯠꯄ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯒꯥꯔꯗꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯟꯗꯤꯠꯄꯨ ꯂꯝꯕꯤ ꯃꯌꯥꯏꯗꯒꯤ ꯊꯥꯡꯗꯣꯛꯇꯨꯅ ꯃꯇꯥꯏꯗ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯟꯗꯤꯠ ꯁꯣꯏꯅꯥꯏꯖꯔꯕꯁꯨ ꯍꯟꯕ ꯂꯩꯇꯦ, ꯁꯤꯕ ꯀꯤꯗꯅ ꯈꯣꯡꯎꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯀꯨꯔꯦꯁꯤꯒꯤ ꯒꯥꯔꯤꯗ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯈꯣꯡꯎꯞ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯒꯥꯔꯤꯗ ꯊꯦꯠꯂꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯆꯥꯎꯊꯣꯛꯆꯐꯝ ꯑꯣꯏꯔꯤꯕ ꯁꯥꯏꯔꯦꯟ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯄꯟꯗꯤꯠꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯀꯨꯔꯦꯁꯤꯗ ꯌꯦꯡꯂꯛꯂꯤꯕ ಮಿꯠꯌꯦꯡ ꯑꯗꯨꯁꯨ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ PA ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ PA ꯑꯗꯨꯅꯗꯤ ꯄꯟꯗꯤꯠꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯤꯠꯇ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯅ ꯇꯨꯝꯂꯤꯉꯩꯗ ꯄꯝꯃꯤꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯗꯤꯠꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯁꯔꯇꯥꯖ ꯑꯃꯗꯤ ꯗꯦꯅꯤꯁ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ
ꯄꯟꯗꯤꯠꯇꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯄꯝꯃꯤꯅ ꯍꯥꯏꯔꯛꯏ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯗꯦꯅꯤꯁ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯝꯗꯧꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯆꯦꯁ ꯕꯣꯔꯗ ꯑꯁꯤ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎꯒꯨꯝꯕ ꯅꯪꯅ ꯅꯤꯡꯊꯧꯒꯨꯝꯂꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯈꯣꯡꯎꯞ ꯂꯪꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯟꯗꯤꯠꯅ ꯌꯥꯝꯅ ꯀꯤꯖꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯇꯧꯒꯦꯗ ꯉꯝꯕ ꯅꯤꯡꯊꯧ ꯁꯦꯟꯅꯔꯤꯕ ꯅꯤꯡꯊꯧ ꯉꯥꯛ ꯁꯤꯜꯂꯤꯕ ꯋꯥꯖꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯖꯤꯔꯅ ꯄꯟꯗꯤꯠꯄꯨ ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯗꯒꯤ ꯏꯟꯊꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯟꯗꯤꯠꯀꯤ ꯁꯣꯏꯅꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯖꯤꯔꯅ ꯄꯟꯗꯤꯠꯄꯨ ꯂꯛꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯟꯗꯤꯠꯀꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯨꯠ ꯑꯁꯤꯅ ꯅꯠꯇ꯭ꯔ ꯃꯤꯅꯤꯁꯇꯔꯗ ꯈꯣꯡꯎꯞ ꯂꯪꯁꯤꯟꯈꯤꯕꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯖꯤꯔꯅ ꯄꯟꯗꯤꯠꯄꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯄꯟꯗꯤꯠꯀꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯂꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒ ꯂꯝꯕꯥ ꯄꯥꯅꯕ ꯉꯝꯒꯗꯕ ꯃꯤ ꯈꯜꯂꯒ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯧ ꯅꯤꯡꯊꯧꯒ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎꯒꯨꯝꯂꯕ ꯅꯪꯒ ꯂꯝꯕꯥ ꯇꯧꯅꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯄꯟꯗꯤꯠꯇꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯌꯥꯝꯅ ꯀꯟꯅ ꯂꯦꯜꯂꯛꯄ ꯑꯗꯨꯗ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ ꯄꯟꯗꯤꯠꯄꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯕ ꯑꯁꯤꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯋꯥꯖꯤꯔꯅ ꯄꯟꯗꯤꯠꯀꯤ ꯍꯨꯏꯜ ꯆꯤꯌꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯍꯟꯅ ꯀꯨꯔꯦꯁꯤꯒꯤ ꯃꯥꯏꯀꯩꯗ ꯅꯪꯅ ꯌꯦꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯍꯤꯡꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯟꯗꯤꯠ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯋꯥꯖꯤꯔꯗꯤ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯄꯟꯗꯤꯠꯀꯤ ꯁꯦꯕꯥ ꯇꯧꯕꯤ ꯄꯝꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯄꯟꯗꯤꯠꯇꯤ ꯃꯥꯅ ꯎꯍꯧꯕ ꯋꯥꯖꯤꯔꯒꯤ ꯃꯁꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯃꯅ ꯋꯥꯖꯤꯔꯒꯤ ꯃꯁꯛ ꯌꯦꯠꯂꯤ ꯋꯥꯖꯤꯔꯒꯤ ꯑꯌꯦꯛꯄ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯒ ꯄꯟꯗꯤꯠꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯨꯔꯦꯁꯤꯗ ꯈꯣꯡꯎꯞ ꯂꯪꯁꯤꯜꯂꯨꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯋꯥꯖꯤꯔ ꯊꯥꯖꯤꯜꯂꯛꯑꯦ ꯑꯩꯁꯦ ꯃꯥꯅꯗꯤ ꯑꯁꯣꯟꯕ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯑꯃ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯄꯟꯗꯤꯠꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯗꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯗꯦꯅꯤꯁꯇ ꯌꯦꯡꯂꯛꯏ ꯄꯟꯗꯤꯠ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯂꯣꯠꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯅꯤꯡꯊꯧ ꯁꯥꯔꯤꯕ ꯀꯨꯔꯦꯁꯤꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯗꯦꯅꯤꯁꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯆꯦꯠꯄ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯃꯆꯥ ꯀꯥꯏꯅꯈꯤꯕ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯄꯟꯗꯤꯠꯇ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯡꯅꯔꯛꯂꯤꯕ ꯋꯥꯖꯤꯔꯒꯤ ꯑꯌꯦꯛꯄ ꯃꯁꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯤꯁꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯪꯗ ꯐꯥꯎ ꯑꯩ ꯎꯔꯕ꯭ꯔꯥ ꯅꯪꯅꯗꯤ ꯄꯟꯗꯤꯠꯇ ꯅꯪ ꯍꯤꯡꯂꯤꯉꯩꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯍꯥꯛꯄꯨ ꯀꯩꯁꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯋꯥꯖꯤꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯦꯅꯤꯁꯇꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯋꯥꯖꯤꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯃꯦꯜꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯊꯥꯈꯤꯕꯅꯤ ꯌꯦꯡꯉꯨ ꯗꯦꯅꯤꯁ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯏꯃꯦꯜ ꯑꯗꯨꯗ ꯕꯣꯝ ꯀꯝꯗꯧꯅ ꯁꯥꯒꯅꯤ ꯍꯥꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯌꯥꯎꯕ PDF ꯑꯃ ꯌꯥꯎꯔꯝꯃꯤ ꯋꯥꯖꯤꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯈꯣꯡꯎꯞꯀꯤ ꯂꯃꯟ ꯕꯣꯝꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯔꯇꯥꯁ ꯑꯃꯗꯤ ꯗꯦꯅꯤꯁ ꯎꯅꯔꯝꯃꯤ ꯁꯔꯇꯥꯁꯅ ꯍꯥꯏꯔꯛꯏ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯒꯤ ꯇꯨꯡꯒꯟꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯟꯁꯨ ꯂꯣꯏꯅ ꯇꯦꯞ ꯇꯧꯔꯕꯅꯤ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ ꯀꯨꯔꯦꯁꯤꯒꯤ ꯐꯣꯟꯁꯨ ꯇꯦꯞ ꯇꯧꯔꯣ ꯍꯥꯏꯕꯗꯤ ꯀꯨꯔꯦꯁꯤꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯃꯗꯤ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛ ꯏꯟꯇꯔꯁꯦꯞ ꯇꯧꯔꯣ ꯁꯔꯇꯥꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯤꯅꯤꯁꯇꯔꯅꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯐꯣꯟꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯟ ꯇꯦꯞ ꯇꯧꯗꯨꯅ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯑꯩ ꯐꯥꯎꯕ ꯊꯕꯛ ꯇꯠꯄ ꯌꯥꯔꯤꯕꯅꯤ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯋꯥꯖꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯟꯗꯤꯠꯇꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ ꯄꯟꯗꯤꯠꯇꯤ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ ꯋꯥꯖꯤꯔꯗ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯅꯪꯅ ꯄꯥꯎ ꯑꯝꯇ ꯄꯤꯈꯣ ꯋꯥꯖꯤꯔꯅ ꯑꯩꯒꯤ ꯑꯃꯟꯕ ꯋꯤꯜ ꯆꯤꯌꯔ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯑꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯧꯕ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯐꯪꯉꯦ ꯔꯨꯍꯥꯅꯥꯅ ꯄꯟꯗꯤꯠꯇ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯀꯅꯨ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯖꯤꯔ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯔꯇꯥꯁꯅ ꯗꯦꯅꯤꯁꯇ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯔꯦꯁꯤꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯏꯟꯇꯔꯁꯦꯞ ꯇꯧꯔꯦ ꯔꯦꯀꯣꯔꯗ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯈꯔ ꯊꯨꯅ ꯁꯤꯟꯗ ꯁꯔꯇꯥꯁ ꯑꯃꯗꯤ ꯗꯦꯅꯤꯁ ꯎꯅꯔꯝꯃꯤ ꯁꯔꯇꯥꯁꯅ ꯄꯨꯔꯛꯂꯤꯕ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯝꯃꯤ ꯀꯨꯔꯦꯁꯤꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯗ ꯀꯨꯔꯦꯁꯤꯗꯤ ꯍꯌꯦꯡ ꯀꯥꯁꯃꯤꯔꯒꯤꯗꯃꯛꯇ ꯆꯠꯂꯒꯅꯤ ꯍꯥꯏꯕꯗු ꯈꯪꯈꯤ ꯑꯗꯨꯒ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯋꯥꯖꯤꯔꯅ ꯀꯨꯔꯦꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯁꯔꯇꯥꯁ ꯑꯃꯗꯤ ꯗꯦꯅꯤꯁ ꯋꯥꯖꯤꯔꯅ ꯀꯨꯔꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯍꯥꯏꯔꯤꯕ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯒꯥꯔꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ
ꯒꯥꯔꯗꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯋꯥꯖꯤꯔ ꯑꯃꯗꯤ ꯀꯨꯔꯦꯁꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯒꯥꯔꯗꯦꯟ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯌꯦꯛꯈꯤꯕ ꯋꯥꯖꯤꯔꯒ ꯑꯌꯦꯛꯄ ꯃꯁꯛ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯗꯦꯅꯤꯁ ꯑꯃꯗꯤ ꯁꯔꯇꯥꯁꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯖꯤꯔꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯖꯤꯔꯅ ꯗꯦꯅꯤꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯨꯔꯦꯁꯤꯗ ꯄꯥꯎ ꯑꯃ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯎꯕꯗꯧꯅ ꯂꯥꯛꯂꯤ ꯑꯩꯕꯨ ꯊꯤꯅꯅꯕ ꯑꯗꯣ ꯗꯦꯅꯤꯁ ꯍꯅꯨꯕ ꯄꯟꯗꯤꯠꯅ ꯑꯩꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗ꯭ꯔꯤꯀꯣ ꯗꯦꯅꯤꯁꯇꯤ ꯄꯟꯗꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯝꯗꯧꯅ ꯈꯪꯂꯝꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯗꯦꯅꯤꯁ ꯑꯃꯗꯤ ꯁꯔꯇꯥꯁ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯣꯠꯅ ꯌꯦꯡꯕꯗꯧꯅꯁꯨ ꯇꯧꯔꯤ ꯋꯥꯖꯤꯔꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯄꯟꯗꯤꯠ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯩꯅ ꯀꯝꯗꯧꯅ ꯈꯪꯂꯝꯂꯤꯕꯅꯣ ꯈꯜꯂꯗꯨꯅ ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯣ ꯄꯥꯈꯠꯂꯨꯅꯨ ꯄꯟꯗꯤꯠ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦ ꯗꯦꯅꯤꯁꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯋꯥꯖꯤꯔꯅ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯋꯥꯖꯤꯔꯅ ꯑꯃꯨꯛ ꯗꯦꯅꯤꯁꯇ ꯀꯤꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯟꯗꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯐꯖꯅ ꯍꯥꯏꯌꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯁꯨꯝ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯀꯨꯏꯔꯔꯣꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯋꯥꯍꯧꯒꯅꯤ ꯈꯟꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯁꯦ ꯍꯥꯏꯕꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯅꯤꯁ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯄꯟꯗꯤꯠ ꯑꯣꯏꯅ ꯁꯦꯟꯅꯧ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯟꯗꯤꯠ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯏꯔꯝꯕ ꯂꯤꯂꯥ ꯑꯗꯨ ꯀꯝꯗꯧꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯔꯨꯍꯥꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯞ ꯀꯦꯛ ꯌꯦꯟꯊꯣꯛꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯔꯇꯥꯁ ꯑꯃꯗꯤ ꯗꯦꯅꯤꯁ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯨꯔꯦꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀꯥꯁꯃꯤꯔꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯗꯦꯜꯂꯤꯗ ꯂꯥꯛꯂꯒ ꯀꯨꯔꯦꯁꯤꯒ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯃꯛꯇꯗ ꯗꯦꯅꯤꯁꯅ ꯁꯔꯇꯥꯁꯇ ꯍꯥꯏꯔꯛꯏ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯣ ꯑꯗꯨꯒ ꯀꯨꯔꯦꯁꯤꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯔꯨꯍꯥꯅꯥꯁꯨ ꯗꯦꯅꯤꯁꯅ ꯂꯩꯔꯤꯕ ꯃꯅꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯟꯊꯣꯛꯂꯤꯕ ꯀꯦꯛ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯅꯨꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯔꯝꯕ ꯀꯦꯛ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯁꯔꯇꯥꯁ ꯑꯃꯗꯤ ꯗꯦꯅꯤꯁꯇꯁꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯁꯔꯇꯥꯁꯁꯨ ꯀꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛꯇꯤ ꯊꯕꯛ ꯇꯧꯅꯅꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯦꯅꯤꯁꯇꯤ ꯃꯆꯥꯒꯤ ꯄꯥꯝꯖꯕ ꯀꯦꯛ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤꯗ ꯔꯨꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯔꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯔꯥꯎ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯀꯦꯛ ꯑꯁꯤ ꯑꯃ ꯆꯥꯁꯤꯜꯂꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯗꯦꯅꯤꯁꯇꯤ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯨꯍꯥꯅꯥꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯑꯃꯗꯤ ꯄꯟꯗꯤꯠ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯇ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯔꯨꯍꯥꯅꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯖꯥꯗꯨ ꯑꯃ ꯇꯧꯗꯨꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯔꯨꯍꯥꯅꯥ ꯑꯃꯨꯛ ꯍꯜꯍꯜꯂꯛꯀꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯅ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯏꯁꯩ ꯍꯧꯅ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯏꯁꯩ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯖꯤꯔꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯍꯅꯨꯕ ꯄꯟꯗꯤꯠꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯍꯟꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯕꯣꯝ ꯃꯆꯥ ꯑꯃ ꯄꯣꯈꯥꯏꯔꯛꯈꯤ ꯗꯦꯅꯤꯁꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯁꯔꯇꯥꯁꯇꯅ ꯄꯟꯗꯤꯠꯄꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯗꯦꯅꯤꯁꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯋꯥꯖꯤꯔꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯗꯦꯅꯤꯁꯅ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯄꯥꯔꯨꯕ ꯃꯇꯝꯗ ꯋꯥꯖꯤꯔꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯆꯦ ꯃꯆꯦꯠ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯟꯗꯤꯠꯅ ꯀꯥꯁꯃꯤꯔꯗ ꯆꯠꯅꯅꯕ ꯀꯛꯂꯤꯕ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯟꯗꯤꯠꯅ ꯀꯨꯔꯦꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥꯁꯃꯤꯔꯗ ꯂꯥꯛꯂꯕꯗꯤ ꯄꯟꯗꯤꯠꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯉꯁꯤꯗꯤ ꯄꯟꯗꯤꯠꯀꯤ ꯆꯦꯁꯕꯣꯔꯗ ꯑꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯟꯗꯤꯠ ꯀꯥꯁꯃꯤꯔꯗ ꯆꯠꯇꯅꯕ ꯅꯪꯅ ꯉꯝꯃꯕꯗꯤ ꯊꯤꯡꯖꯧ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯇꯧꯔꯤ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯗꯦꯅꯤꯁ ꯂꯥꯛꯂꯒ ꯄꯟꯗꯤꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯥꯗꯗꯤ ꯌꯥꯝꯅ ꯏꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯤꯔꯣꯜ ꯑꯊꯥꯕ ꯃꯌꯥꯝ ꯑꯃ ꯄꯦꯀꯤꯡ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯀꯥꯁꯃꯤꯔꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯄꯤꯁꯤꯜꯂꯛꯏ ꯄꯟꯗꯤꯠꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯑꯩ ꯀꯥꯁꯃꯤꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯗꯦꯅꯤꯁꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪ ꯀꯥꯁꯃꯤꯔꯗ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯀꯨꯔꯦꯁꯤꯗ ꯈꯣꯡꯎꯞ ꯂꯪꯁꯤꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯄꯟꯗꯤꯠ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯈꯣꯡꯎꯞ ꯑꯣꯏꯅꯗꯤ ꯂꯪꯁꯤꯜꯂꯔꯣꯏ ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯥꯟꯐꯝꯅꯤ ꯑꯩꯒꯤ ꯂꯥꯟꯐꯝꯗꯤ ꯏꯁꯥ ꯏꯇꯣꯝꯗꯅ ꯊꯦꯡꯅꯐꯝ ꯊꯣꯛꯏ ꯗꯦꯅꯤꯁꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯤ ꯂꯥꯟꯐꯝ ꯑꯁꯤ ꯅꯪ ꯅꯇꯣꯝꯗꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯒꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯐꯝ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯨꯔꯣ ꯁꯦꯐ ꯍꯥꯎꯁꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯂꯩꯕꯗ ꯁꯦꯐ ꯑꯣꯏꯔꯔꯣꯏ
ꯋꯥꯖꯤꯔꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯗꯨꯒ ꯅꯪꯅꯁꯨ ꯀꯨꯔꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯁꯦꯐ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯄꯨ ꯁꯦꯐ ꯍꯥꯎꯁꯇ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯟꯗꯤꯠꯅ ꯔꯨꯍꯥꯅꯥꯗ ꯍꯥꯏꯔꯛꯏ ꯁꯦꯐ ꯍꯥꯎꯁꯇ ꯀꯔꯤ ꯍꯦꯟꯖꯥꯡ ꯄꯤꯖꯗꯣꯏꯅꯣ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯨꯍꯥꯅꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯁꯤꯗꯅ ꯔꯨꯍꯥꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯏ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯇꯣꯝꯗ ꯂꯥꯛꯑꯣꯏ ꯗꯦꯅꯤꯁꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯔꯨꯍꯥꯅꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯨꯍꯥꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯨꯍꯥꯅꯥ ꯗꯦꯅꯤꯁ ꯑꯃꯗꯤ ꯄꯟꯗꯤꯠ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯨꯍꯥꯅꯥ ꯑꯃꯗꯤ ꯗꯦꯅꯤꯁ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯛ ꯈꯪꯅꯗꯕꯒꯨꯝ ꯏꯀꯣꯏ ꯀꯣꯏꯅꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯔꯨꯍꯥꯅꯥ ꯑꯩꯗꯤ ꯗꯦꯅꯤꯁ ꯅꯈꯣꯏ ꯑꯅꯤꯁꯦ ꯎꯔꯒ ꯊꯥꯏꯅꯒꯤ ꯃꯇꯝ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯆꯟꯅꯐꯝ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯎꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯅꯤꯡꯁꯤꯡꯉꯛꯏ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯅꯣꯡꯃꯤ ꯇꯧꯔꯗꯨꯅ ꯔꯨꯍꯥꯅꯥ ꯑꯃꯗꯤ ꯗꯦꯅꯤꯁꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯐꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯃꯥꯡꯍꯟꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯔꯨꯍꯥꯅꯥ ꯑꯃꯗꯤ ꯗꯦꯅꯤꯁ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤ ꯍꯥꯟꯅꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯑꯃꯅ ꯑꯃꯗ ꯋꯥ ꯍꯥꯏꯅꯕ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯦꯅꯤꯁ ꯑꯃꯗꯤ ꯔꯨꯍꯥꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯐꯨꯜ ꯊꯥꯡꯂꯕ ꯐꯣꯇꯣ ꯑꯗꯨ ꯄꯟꯗꯤꯠꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯐꯣꯇꯣ ꯑꯗꯨꯗ ꯄꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯂꯤ ꯑꯁꯣꯝꯗꯅ ꯗꯦꯅꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯃꯨꯡꯗ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯔꯨꯍꯥꯅꯥꯅ ꯗꯦꯅꯤꯁꯄꯨ ꯈꯥꯝꯂꯝꯃꯤ ꯔꯨꯍꯥꯅꯥꯅ ꯗꯦꯅꯤꯁꯀꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯉꯥꯛꯄꯤꯔꯕꯒꯨꯝ ꯇꯧꯔꯤ ꯗꯦꯅꯤꯁꯅ ꯔꯨꯍꯥꯅꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯔꯨꯍꯥꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯔꯨꯍꯥꯅꯥ ꯑꯃꯗꯤ ꯗꯦꯅꯤꯁ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯀꯨꯏꯍꯧꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯗꯦꯅꯤꯁꯅ ꯀꯣꯜ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯋꯥꯖꯤꯔꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯁ ꯅꯪꯅꯗꯤ ꯄꯟꯖꯤꯠꯄꯨ ꯅꯌꯨꯝꯗ ꯄꯨꯔꯛꯑꯦ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯄꯟꯗꯤꯠꯅ ꯀꯥꯁꯃꯤꯔ ꯆꯠꯅꯅꯕ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯗꯣ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯅꯤ ꯉꯁꯤꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯗꯦꯅꯤꯁ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯔꯨꯍꯥꯅꯥꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯗꯦꯅꯤꯁꯄꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯇ ꯍꯟꯖꯟ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯟꯗꯤꯠꯅꯗꯤ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯦ ꯗꯦꯅꯤꯁ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯂꯦꯟ ꯇꯣꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯅꯅꯕ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯗꯦꯅꯤꯁꯅ ꯁꯔꯇꯥꯖꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯖꯜꯂꯣ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯗ ꯆꯦꯛ ꯇꯧꯍꯜꯂꯣ ꯍꯥꯏꯔꯤ ꯁꯔꯇꯥꯖꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠ ꯀꯥꯁꯃꯤꯔꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛꯅ ꯁꯔꯇꯥꯖꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯈꯨꯗꯤꯡ ꯊꯠꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯗꯦꯅꯤꯁꯁꯨ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯛꯄ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯒꯟ ꯄꯣꯏꯟꯗ ꯕꯥꯏꯛ ꯃꯨꯜꯂꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯂꯤ ꯄꯟꯗꯤꯠꯁꯨ ꯗꯦꯅꯤꯁꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯟꯒꯗꯕ ꯅꯠꯇꯦ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯨ ꯀꯥꯔ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯒꯠꯂꯛꯂꯤ ꯑꯦꯌꯔꯄꯣꯔꯠ ꯌꯧꯍꯧꯅꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯆꯦꯛ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯟꯗꯤꯠ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤ ꯄꯟꯗꯤꯠꯀꯤ ꯒꯥꯔꯤ ꯎꯍꯧꯕ ꯄꯨꯂꯤꯁ ꯑꯃꯅ ꯗꯦꯅꯤꯁꯇ ꯑꯃꯨꯛ ꯄꯟꯗꯤꯠꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯂꯛꯂꯤ ꯑꯗꯨꯕꯨ ꯃꯤ ꯆꯤꯟꯕ ꯑꯃꯗꯤ ꯍꯥꯊꯨꯅ ꯗꯦꯅꯤꯁꯅ ꯕꯥꯏꯛ ꯀꯟꯅ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯥꯏꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯦꯅꯤꯁ ꯑꯅꯥꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯁꯔꯇꯥꯖꯇ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯄꯟꯗꯤꯠ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯔꯇꯥꯖꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠꯇꯤ ꯂꯝꯕꯤ ꯀꯣꯏꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯦꯠ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯗꯦꯅꯤꯁꯁꯨ ꯄꯟꯗꯤꯠ ꯈꯥꯝꯍꯧꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯄꯟꯗꯤꯠꯅ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯥꯟꯅꯔꯛꯈꯤ ꯗꯦꯅꯤꯁꯅ ꯋꯥꯅ ꯇꯥꯟꯅꯔꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯃꯃꯥꯡꯗ ꯃꯤ ꯈꯔ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯄꯟꯗꯤꯠ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯗꯦꯅꯤꯁꯅ ꯄꯟꯗꯤꯠꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯟꯗꯤꯠꯁꯨ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯗꯨꯅ ꯒꯥꯔꯤ ꯈꯥꯝꯕ ꯇꯥꯔꯝꯃꯤ ꯄꯟꯗꯤꯠꯇꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯗꯦꯅꯤꯁꯇ ꯌꯦꯡꯂꯛꯏ ꯗꯦꯅꯤꯁꯅꯁꯨ ꯄꯟꯗꯤꯠꯄꯨ ꯀꯟꯕ ꯉꯝꯂꯦ ꯃꯇꯥꯒꯨꯝ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯡꯗꯣꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯦꯅꯤꯁꯇ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯗꯦꯅꯤꯁꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯋꯥꯖꯤꯔ ꯑꯣꯏꯔꯝꯃꯤ ꯋꯥꯖꯤꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯟꯗꯤꯠꯄꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯕꯗꯤ ꯉꯝꯂꯦ ꯑꯗꯨꯕꯨ ꯄꯟꯗꯤꯠꯀꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯗꯦꯅꯤꯁ ꯋꯥꯖꯤꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯟꯗꯤꯠꯄꯨ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯄꯟꯗꯤꯠꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯔꯛꯈꯤ ꯗꯦꯅꯤꯁꯁꯨ ꯕꯣꯝꯒꯤ ꯁꯥꯐꯨꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯔꯛꯈꯤ ꯗꯦꯅꯤꯁꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯟꯗꯤꯠꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯅ ꯗꯦꯅꯤꯁ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯇ ꯀꯨꯔꯦꯁꯤꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯥꯁꯃꯤꯔꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯣꯠ ꯈꯣꯝꯃꯤ ꯍꯥꯏꯗꯨꯅ ꯀꯥꯁꯃꯤꯔꯒꯤ प्रजा ꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯀꯨꯔꯦꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ
ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯔꯨꯍꯥꯅꯥꯗꯤ ꯗꯦꯅꯤꯁꯀꯤ ꯀꯥꯗ ꯗꯦꯅꯤꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯝꯕꯗꯒꯤ ꯋꯥꯃꯟꯗꯨꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯤꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯀꯨꯔꯦꯁꯤꯅ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯗꯨꯅ ꯕꯣꯠ ꯈꯣꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯐꯃꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯋꯥꯗꯨꯅ ꯇꯨꯝꯂꯤꯕꯤ ꯔꯨꯍꯥꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯐꯩꯖꯨꯞ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯗꯦꯅꯤꯁ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯟꯗꯤꯠꯀꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯀꯥꯁꯃꯤꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯀꯥꯁꯃꯤꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯔꯨꯍꯥꯅꯥꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯔꯨꯍꯥꯅꯥ, ꯑꯩꯅ ꯉꯁꯤ ꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯍꯥꯟꯅ ꯇꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯄꯟꯗꯤꯠ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯑꯩꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯔꯤꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯨꯔꯒꯦ꯫ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯆꯤꯊꯤ ꯑꯗꯨ ꯏꯕ ꯂꯣꯏꯔꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯄꯟꯗꯤꯠꯀꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯨꯔꯦꯁꯤꯗꯤ ꯃꯍꯥꯛꯀꯤ ꯕꯣꯠ ꯈꯣꯝꯕ ꯀꯟꯈꯠꯂꯛꯂꯤ꯫ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯌꯥꯕ ꯃꯥꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯔꯣꯏꯗꯕ ꯋꯥꯀꯔꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯐꯣꯡꯅ ꯆꯠꯇꯨꯅ ꯂꯥꯟꯖꯗꯕ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯁꯥꯗꯨꯅ ꯕꯣꯠ ꯈꯣꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯥꯊꯤ ꯇꯧꯕꯤꯔꯤꯕ ꯃꯆꯥꯅꯨꯄꯤ ꯔꯨꯍꯤꯕꯨꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯤꯡꯗ ꯃꯌꯥꯝꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯍꯟꯗꯨꯅ ꯇꯥꯠ ꯇꯧꯗꯨꯅ ꯃꯌꯥꯝꯗꯒꯤ ꯕꯣꯠ ꯈꯣꯝꯂꯤ꯫ ꯑꯁꯣꯝꯗꯅ ꯗꯦꯅꯤꯁꯅ SP ꯍꯥꯏꯔꯤꯕ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯦꯖꯦꯟ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯅꯤꯁ ꯑꯃꯗꯤ SP ꯎꯅꯕ ꯃꯇꯝꯗ SPꯅ ꯍꯥꯏꯔꯛꯏ: ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯈꯟꯅꯕ ꯑꯥꯔꯃꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨꯔꯦꯁꯤꯕꯨ ꯅꯪꯅ ꯀꯝꯗꯧꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗꯤ ꯆꯪꯂꯨꯔꯕꯗꯤ ꯍꯤꯡꯅ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯗꯦꯅꯤꯁꯅ ꯀꯥꯏꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ: ꯅꯪꯅ ꯀꯤꯔꯕꯗꯤ ꯃꯤꯁꯟ ꯑꯁꯤꯗ ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯅꯤ꯫ SPꯅ ꯍꯥꯏꯔꯛꯏ: ꯑꯩ ꯀꯤꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯃꯗ ꯗꯦꯅꯤꯁ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯃꯟ ꯑꯃ ꯇꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯁꯤꯡꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯨꯔꯦꯁꯤ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ? ꯗꯦꯅꯤꯁꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ: ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯟꯗꯤꯠ ꯀꯨꯔꯦꯁꯤꯅ ꯋꯖꯤꯔ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯋꯖꯤꯔ ꯊꯤꯔꯛꯄ ꯃꯇꯝꯗ ꯋꯖꯤꯔꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯔꯦꯁꯤꯅꯗꯤ ꯋꯖꯤꯔꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯔꯦꯁꯤꯒ ꯑꯩꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ TV ꯔꯤꯄꯣꯔꯇꯔ ꯀꯌꯥꯅ ꯀꯨꯔꯦꯁꯤꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯉꯁꯤ ꯀꯨꯔꯦꯁꯤꯗ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯄꯤꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯔꯦꯁꯤꯒꯤ ꯋꯥꯀꯔ ꯃꯌꯥꯝ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ TVꯗ ꯔꯤꯄꯣꯔꯠ ꯄꯤꯔꯤ꯫ ꯀꯨꯔꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯕꯥꯁꯟ ꯑꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ SPꯅ ꯀꯨꯔꯦꯁꯤꯅ ꯄ꯭ꯔꯥꯏꯖ ꯂꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯨꯔꯦꯁꯤꯅ ꯄ꯭ꯔꯥꯏꯖ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯕꯥꯁꯟ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ: ꯃꯇꯝ ꯑꯃꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯡꯒꯪ ꯑꯃ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯍꯔꯥꯎꯍꯟꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ SPꯗꯤ CCTV ꯀꯦꯃꯦꯔꯥ ꯍꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ: ꯅꯪ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ, ꯑꯩꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯗꯦꯅꯤꯁꯇꯤ ꯑꯁꯣꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯪꯁꯟ ꯃꯐꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯗꯦꯅꯤꯁ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯍꯧꯔꯝꯗꯥꯏꯗ ꯄꯟꯗꯤꯠꯀꯤ ꯑꯔꯣꯏꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯄꯟꯗꯤꯠꯅ ꯀꯝꯗꯧꯅ ꯁꯤꯈꯤ ꯑꯃꯗꯤ ꯋꯖꯤꯔꯅ ꯄꯟꯗꯤꯠꯄꯨ ꯀꯝꯗꯧꯅ ꯂꯛꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯅꯥ ꯍꯥꯞꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ SPꯅ ꯐꯪꯁꯟ ꯃꯐꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯕꯣꯝꯕꯂꯥꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯄꯣꯈꯥꯏꯍꯜꯂꯛꯈꯤ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯀꯨꯔꯦꯁꯤꯗꯤ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯗꯁꯤꯡꯅ ꯀꯨꯔꯦꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯦꯅꯤꯁꯁꯨ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯀꯨꯔꯦꯁꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ꯫ CCTVꯗꯒꯤ ꯗꯦꯅꯤꯁꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯤꯕ SPꯅ ꯗꯦꯅꯤꯁꯅ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯀꯨꯔꯦꯁꯤꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯗꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯪꯁꯟ ꯃꯐꯝꯗꯅ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ SPꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ: ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯅ ꯀꯨꯏꯅꯗꯤ ꯊꯤꯡꯗꯨꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯃꯤꯅꯤꯠ 4ꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯑꯣ꯫ ꯑꯁꯣꯝꯗꯅ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯒꯤ ꯀꯥ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯆꯪꯂꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯃꯩꯈꯨ ꯀꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ SPꯅ ꯐꯪꯁꯟ ꯃꯐꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯗ
ꯐꯪꯁꯟ ꯃꯐꯝꯗ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯂꯦꯞꯇꯅ ꯀꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯍꯣꯏꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯅꯁꯨ ASPꯗ ꯃꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯒꯤ ꯒꯥꯔꯗꯁꯤꯡ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯋꯥꯖꯤꯔꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯀꯧ"꯫ ꯀꯨꯔꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯋꯥꯖꯤꯔ ꯀꯧꯕ ꯃꯤ ꯑꯃꯠꯇ ꯈꯪꯗꯦ"꯫ ꯃꯔꯝ ꯑꯗꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯗꯦꯅꯤꯁ ꯍꯥꯏꯁꯤꯟꯅꯔꯝꯃꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯧꯀꯤ ꯑꯃ ꯄꯥꯏꯗꯨꯅ ꯗꯦꯅꯤꯁꯇ ꯑꯃꯨꯛ ꯐꯨꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯗꯦꯅꯤꯁꯇꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯀꯃꯥꯟꯗꯣꯅꯤ, ꯑꯗꯨꯒ ꯀꯨꯔꯦꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯐꯤ ꯁꯥꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯗꯦꯅꯤꯁꯅ ꯀꯨꯔꯦꯁꯤꯕꯨꯗꯤ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ꯫ ꯀꯨꯔꯦꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯐꯤ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯀꯔꯤ ꯂꯣꯠꯂꯤ? ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯗꯦꯅꯤꯁꯅ ꯃꯃꯩꯗꯗꯤ ꯂꯥꯛꯆꯔꯛꯇꯨꯅ ꯀꯨꯔꯦꯁꯤꯕꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯏꯟꯊꯨꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ASPꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ, ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯆꯪꯂꯛꯂꯒꯅꯤ ꯑꯊꯨꯕꯗ"꯫ ꯗꯦꯅꯤꯁꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯨꯔꯦꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯄꯟꯗꯤꯠ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ꯫ ꯅꯊ꯭ꯋꯥꯏ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯖꯤꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯛꯑꯣ"꯫ ꯏ-9 ꯇꯥꯔꯕ ꯀꯨꯔꯦꯁꯤꯗꯤ ꯋꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯨꯔꯦꯁꯤꯒꯤ ꯃꯈꯣꯡꯗ ꯀꯥꯞꯁꯤꯜꯂꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯤ ꯔꯨꯍꯤ ꯊꯣꯔꯛꯈꯤ꯫ ꯔꯨꯍꯤꯅ ꯏꯀꯤ ꯀꯤꯅ ꯌꯦꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯏ, "ꯔꯨꯍꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ"꯫ ꯀꯨꯔꯦꯁꯤꯅꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯂꯥꯡ ꯊꯥꯛꯂꯗꯨꯅ ꯔꯨꯍꯤꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ, ꯃꯔꯝꯗꯤ ꯗꯦꯅꯤꯁꯅ ꯔꯨꯍꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣꯏ ꯍꯥꯏꯕꯁꯤ ꯀꯨꯔꯦꯁꯤꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯨꯔꯦꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯔꯨꯍꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯨꯔꯦꯁꯤ ꯑꯩꯒꯤ ꯕꯕꯥ ꯅꯠꯇꯦ, ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯜꯍꯧꯕ ꯄꯥꯔꯇꯤ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯗꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯉꯛꯂꯕ ꯗꯦꯅꯤꯁꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯔꯨꯍꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ"? ꯔꯨꯍꯤꯅ ꯀꯞꯂꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ, ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯔꯨꯍꯤꯅ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯗꯨꯗ ꯅꯣꯡꯃ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯂꯥꯜꯍꯧꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯨꯔꯦꯁꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤ꯫ ꯀꯨꯔꯦꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯔꯨꯍꯤꯅ ꯎꯔꯝꯃꯤ꯫ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯥꯛꯇꯨꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯥꯔꯃꯤꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯨꯔꯦꯁꯤꯗꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ꯫ ꯀꯨꯔꯦꯁꯤ ꯑꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯔꯦꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯂꯥꯜꯍꯧꯕ ꯈꯨꯗꯤꯡꯃꯛꯇꯤ ꯀꯨꯔꯦꯁꯤꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯀꯨꯔꯦꯁꯤꯅꯁꯨ ꯍꯤꯡꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯤꯕ ꯔꯨꯍꯤꯕꯨ ꯎꯔꯛꯈꯤ꯫ ꯔꯨꯍꯤ ꯎꯕ ꯃꯇꯝꯗ ꯀꯨꯔꯦꯁꯤꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯔꯦꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯂꯩꯈꯣꯝ ꯈꯔ ꯇꯩꯁꯤꯟꯗꯨꯅ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯤꯕꯤ ꯔꯨꯍꯤꯕꯨ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯨꯍꯤꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯑꯥꯔꯃꯤꯗ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯍꯥꯏꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ"꯫ ꯄꯤꯛꯂꯤꯕꯤ ꯔꯨꯍꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯔꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯌꯥꯕ ꯇꯥꯈꯤ꯫ ꯂꯥꯜꯍꯧꯕꯁꯤꯡ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯔꯦꯁꯤꯅ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯤ, ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯞꯂꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎ ꯇꯝꯂꯤ꯫ ꯔꯨꯍꯤꯅ ꯑꯃꯨꯛꯁꯨ ꯀꯞꯂꯗꯨꯅ ꯗꯦꯅꯤꯁꯇ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯀꯨꯔꯦꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯖꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯌꯥꯈꯤ꯫ ꯑꯩꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯏ, ꯑꯗꯨꯒ ꯂꯝ ꯍꯦꯜꯂꯕꯗꯤ ꯑꯩꯕꯨꯁꯨ ꯁꯤꯔꯤꯗꯒꯤ ꯏꯟꯊꯗꯨꯅ ꯅꯤꯅꯥ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯤꯍꯜꯂꯤ"꯫ ꯃꯇꯝ ꯑꯃꯗ ꯄꯟꯗꯤꯠꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯄꯟꯗꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥ ꯀꯨꯔꯦꯁꯤꯅ ꯁꯤꯔꯤꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯦ꯫ ꯗꯦꯅꯤꯁꯅ ꯑꯃꯨꯛ ꯔꯨꯍꯤꯗ ꯍꯪꯂꯛꯏ, "ꯅꯤꯅꯥꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯨꯔꯦꯁꯤꯅ ꯍꯥꯠꯂꯤꯕꯅꯣ"? ꯔꯨꯍꯤꯅ ꯍꯥꯏꯔꯛꯏ, "ꯀꯨꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯅꯥꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯔꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯤꯅꯥꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯅꯤꯅꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯅꯥꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯔꯦꯁꯤꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯅꯤꯅꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤ, ꯑꯗꯨꯒ ꯁꯤꯔꯤꯗꯒꯤ ꯏꯟꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯨꯍꯤꯅ ꯗꯦꯅꯤꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯦꯅꯤꯁꯇ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯨꯔꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨ ꯀꯨꯔꯦꯁꯤꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯏ"꯫ ꯔꯨꯍꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯦꯅꯤꯁꯁꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯔꯃꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯒ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯑꯗꯨ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯗꯦꯅꯤꯁ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯦꯅꯤꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯨꯔꯦꯁꯤꯗ ꯍꯪꯂꯛꯏ, "ꯔꯃꯦꯁꯅ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯪꯒ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯥ"?
Ramesh hariba lalhauba asina Delhi da masak lotuna minister oiduna leiriba matam amagi lalhauba luchingba oiriba Qureshi unaba lakpada Danish na mabu uki madugi matungda thokiba macha laikhidabagi laibak thiraba thodo du ningsinglakpa amadi macha sikibagi asengma maramdi Ramesh nate Qureshi ni khanglakpa matamda asawbana helaba Danish na magi nongmaida yauriba maru khudima Qureshi da kapsinduna makhut penna Qureshi bu hatki mathangi senda Qureshi gi prize lawa yengba lakpa reporter singi mamangda Rohina mathauna phana thoraktuna Qureshi gi asengma masak adu takli mahaki ningamdraba wari sing adu liri amadi kamdauna Qureshi na luchingduna Kashmir gi khungang machama tumna hatkibagi wari edu mamittagi mapi tana Rohina wari liri numit kharagi matungda Danish na Ruhiga loinana pandit na tambiramba lila jagoi adu yengba laklami dance horamdaida Ruhana na harai pandit na lila jagoi si tambiramba matamda satrangi kanglo ningthijana khangba miyoy amanadi lila jagoi si gi manungda lotliba nunggi wari adu soidana khangani harami mathangi chinda lila jagoi adu horokpa matamda angang sing aduna sareba jagoi adu Danish ki mamittadi satrangi masana ama oina urami masana asida khongnao amana yeknaba sakti leraba ningthau amaga muknaba adu uri khongnao aduna ningthau adubu muknaba ngalamde adubu mamaida khongnao aduna achumba khongthang thangduna khongnao aduna mamaida rani oirakhi masigi matungda khongnao aduna ningthau adubu maithiba piki satrangi rani asibu Hindi da wazir haraga su khangnai Danish ki mamittadi pandit na tambiram liba lila jagoi asida wazir kanano haiba masak taklabagumna su tawri Danish na pandit makhoi ani hek thengnarakpadagi pandit na mangonda haikeba wa khudimak ningsinglai pandit Qureshi gi mamangda icham chamba khongnao ama oirami khongnao ni na pangal thauna leite adubu mahangna pangal thauna leiba Danish ka marup oikhi marup aduna laikhidaba matungda pangal thauna leiba Danish na asawbana hemankhiduna mahaki marup hatpa nupa adubu hatkhi adubu wari si pandit ki miyengdagi yenglabadi pandit soinaiba oibanina pawar pairiba Qureshi ga lanthengnaba ngamde adubu macha nupi gi damakta laman khumbang ngamnanaba gi damakta Danish ka marup oikhi khongnao gumlaba pandit na Danish ka marup oiduna achumba khongthang khara thangduna mahaki yengnaba oiriba ningthau gumlaba Qureshi bu khongnao oiriba pandit na mathwai ka thoktuna maithiba pikhi Danish na punama asi khanglakpa matamda pandit ki seba tawbi pami haribi nupi du gi manakta laktuna hanglai wazir na ahanba lakpa nimit aduda wazir na thongnao chungthoktuna chatkhiba adu nang uhobra pamina harai aidi uhaude pandit na haiba matung in na haibani aina lakpa matamdadi mai chaktuna lerame aduga pandit na nupa ama thongnao dugi chongthokhi harai Danish magi wakhalda jingnaba wakhal kaya ama lakhi wakhal khanpam khangdaduna leringai tanja asida pamina harai nongma pandit na hinglingai matamda aingonda wa ama hairami pandit na hairami madudi nongma Danish na aingonda wazir kanano haiduna hangba lakpa matamda satrangi rani haibadi wazir asina asengba wazir ni haiduna nangonda piyu haiduna pirami pamina nokladuna haiki pandit nangna piriba adudi pen drive aduna kamdongna wazir oigadoribano mathangi sinda Danish pandit na piramba pen drive adu puduna mayumda lakhi aduga TV da haptuna yengloba matamdadi video ama play tawrakhi video adu pandit na sidringai mamangda hana record tawduna thamlamba video ama oirami video adu da pandit na hairai marup nangna video asi urabadi nangna sanariba game aduda nangna mai paklamagani pandit na thamo shona amuksu makha tarai aigidi khong yaudre nongmaisu leitre thauna leijarabasu sakti di leite aigi sigumlaba phibam chadraba matawsida Qureshi bu kamdauna aina hatuna laman singani mahakku hatpadi lairadana magi manaw phawa changba ngamde aigumlaba kaisu tawba ngamnoidaba khongnao amagi mafamda kaisu thoidok hendokpa tawnaba thaba amata laikide aduna aina ichagi laman khumge khaliba asi aina ningthina plan tawduna khongthang chumna thanglabadi aigumlaba khongnao amanasu Qureshi maithiba piba ngamgani haina aina khangjakhi tasengbadi wazir koba mi laikide thabak pumba pandit na tawkhiba ngaktani masagi makhutta masa matomda thangna thinjabani aduga wheelchair adusu mahak matomdana mai thadokjabani wazirgi tamthiba mataw adu utnanaba amadi Danish ta wazirgi akiba adu pohanabagi damakta masa matomda mathabakta chu thangna lenjakhibani punama asi machagi damakta laman khumbak ngamnana bhona jaribani wazirna Danish ta torakhiba kol khudimaksu panditna masak lotuna wazir saduna torakhibani wazir gi wahai sing aduna Danish ta Qureshi gi mathakta laman khumningbagi apamba hengat hanki pandit ki kada bom pokai hanki ba dusu pandit na tahon jabani pandina muksu video da makha tara dun hairai aikhoi ani na sanariba game haibadi khongnau gumlaba aina achumma khongthang thangba horakiba ahanma khongthang adu nang khanglabra Qureshi maithiba pinaba aigi ahanma khongthang di nongma nangna nuri gi mongfamda natomda sijanaba leiringe tanja aduda gari gi horon kanna khongjilaktuna angonda light ngana thanjilakiba aduni
नुमित अदुदगी नंगबु आइगी इनाक्ता लांगननबा हाइदुना नंगना उगदबा मफम अमदा आइगी वालेट अदु थादरंबनी नंगना आइगी युमदा आइगी वालेट पुदुना आइगी युमदा नखोंगना थोंगना लाखिबा अदुना आइगी अहानबा खोंथांग अदु माइ पाखी आइगी पुंसिदा इचागी लमन सिंगबा ngamlagani हाइबा आशा अमा उबा फंखी अदुगने मरुप कुरेसिबु माइथिबा पिनबा आइगी अरोइबा खोंथांग अदुदी आइना नंगी नमांगदा बोम पखायहंदुना शाय तोमदा सिजखिबा अदुनी आइगी अरोइबा खोंथांग असिना मरम ओइदुना नंगबु कुरेसिगी मनाक्ता थाखी नंगना कुरेसिबु मरागी मतुंगिना दंदी पीदुना आइगी इचागी लमन सिंखी आइगी मतम कुइनगी मंगलान अदुदी मंगफाउनखी आइ माइ पाकपा हाइबदो अदुदी ओइखी मतंग असिदा पंडितना तोइना हाइरंबा वहाय अमा डेनिसना निंगसिंगलखी मदुदी माइथीजरबसु माइ पाकपा अमा ओइबा याय पंडितना मसा मतोंदा बोम पखायहंदुना मथ्वाइ थादोक्तुना पुंसीदा माइथीबा हाइबदुदी ओइरे अदुबु माना माइथीजरबसु मादी माइ पाकपा मी हाइबा अमदो ओइरी महाकी पुंसीदा महांगना तौगे खनखिबा उरेसिबु हातुना मचागी लमन सिंगबा हाइबदुदी महाकी अरोइबा खोंथांग महाकी माइथीबा असिना कुरेसिबु हातुना महाकपु अमुक माइ पाकपा मी हामा हाइबदो ओहली डेनिसना वारी पुनमक खंगलकपा मतमदा महाकी ममानबा पंडितकी हाइसिंगबा असिदा हन्ना हन्ना थागतली वीडियो असिना लोसिलकपा मतमदा पंडितना हाइरई नंगना वीडियो असि येंगबा लोइरकपा मतमददी आइदी आइगी नुपी अमदी आइगी इचागी मनाक्ता लेरमनी अदुबु मरुप नंग कैसु वागनु अइना आइगी इचा निना अमदी नंगी नचानुपी नूरी मखोय अनिबु अइना चेक्सिना सेनरमगे मखोय अनिगा पुन्ना लेमिनरमगे अदुगा मरुप नंगना मफम असिदा नंगी नुंसिरबी रुहानागा मतम कुइना सांगना हिंगमिनरखो मिकुप अमा फावबा साउनदुना मतम मांगहलनु पंडित की नुंसिरबा वहाय खरा असिगा लोइनना पंडितना काइनारसि हाइदुना वीडियो दु लोसिनखी पंडित की वीडियो दु येंगबा लोइरकपा मतमददी डेनिसना ममाय लेथोरकपदा रुहानासु डेनिस मखोय अनिगी मयुमदा हलक्तुना मखोय अनिगी का ममांगदा लेपतुना लेरमले मतांग असिदा ngasiगी वारी असि लोसिनजरी वारी लोइबा फाव ताबिबगीदमक्ता मयाम थागतजरी ममांगी एपिसोड सिंगदा लाइक कमेंट सब्सक्राइब अमदी शेयर तौबिखिबसिंगबसु अमुका हना थागतपा फोंदोकजरी।